Tha asigi taret phaoba state asida Punna Dengue ki case lishing ama chama Marifutara manga Thengare, Masigi Manung Da Meeoi Leikhidre haina Manipur State Malaria Officer SMO Dr. Salam Priyokumar na TOMTV da phongdorakli. Hojik state asida dengue ki case leptana hengalakli ba asigi matang da TOMTV ga akhanana unaba amada wafam singa se phongdokladuna State Malaria Officer SMO Dr. Salam Priyokumar na makatana hai Chahi asigi January amadagi tha asigi taret phaoba state asida Punna Dengue ki case lishing ama chama marifutara manga Thengare. Masigi Manung Da Dengue ki case khwaidagi yamna thengnaba district ase Imphal West district na oire district asida Punna Dengue ki case chanipan kontra manga thengnai Imphal East district ta case chani nifu Bishnupur district ta case nifu nithoi Thobal district ta case kontra mapan Kakching district ta case taranipan thengnai masida official oina Imphal West district ta Meeoi ani amade Bishnupur district ta Meeoi ama Punna Meeoi Leikhidre unofficial oiba pau amadana ngasi Meeoi ama dengue laina na Leikhidre haiba pau ama lei haina mahakna phongdokhe mahakna makhatana hai mamang chahi gi October thada leikhiba dengue gi case ka handak chahi asigi October thada leiriba dengue case ke masing asiga yengnabada mamang chahi na dengue gi case thengnaba hele Masi hai haiduna so aikoina Jackson Thorang lokatpade mathau tai dengue laina sandokpagi matam ase sabagi chang degree Celsius tara tarukdagi kuntrani thoi fawbagi manungda leiba matamda oi maru oina June thadagi November tha fawba ase dengue gi case thokanba matam oi ningtham tha changsillaklabadi dengue gi case ase hantharaklagani khalle dengue laina ase lakshinaba health service na chahi asigi March thadagi Mangjong nana Jackson Thorang lokatuna lakli dengue naramba yabagi chingnaba leirabade panthadana dengue test tawthokna hotnabiyo miyamda komna dengue ki test tawnabagi khudongchaba piba oina health services Manipur na akhandana tongan ba health facility center sing hangdoktuna thamle health center sing asida miyamna chatuna test tawthokpiyo Maragasida sample collection amade testing center da chatpada miyamna thengnariba khudongchadabasing adu koknaba urban health center khara pung kunmari mathau tawhanaba thorang paikhatlagani haina mahakna makhataki Hariba urban health center leiba jaga sing ki makhada leiba health sub center hadna macha amsu lei even moiji bhawba koigi specially koigi dengue ji oi dai porsi e test tawnaba Simple collection center oina koi identify tawjare amasu anybody na kanagumba kharana aisi dengue naina de khangdokya haidardi aingonda sign symptom jin narak pathodi chingnabi bathodi private lab ta chatpai mohta hariba jaga sing sida easy chinghan biraga aduju office award dani adu especially 24/7 ran tawba chingjamai da su ai 24/7 e du chingna bai haijage na nasidage ai not toksinjare hariba jaga sing sida easy bibiri haraga jenims test taw thagani hariba sigi pura free ngakani masigi kudung saba singse praja myam lobiyu hai porsi haijani Dengue laina gi tongan ba stage amade home treatment amade hospital gi treatment gi matang da palludna Dr. Salam Priyokumar na makhatana hai dengue laina gi stage ase mari thokna khaidokpa yai ahanba stage haibadi asymptomatic stage amade anisuba stage classical dengue fever asidade yumda adumak lying pathap chathaba yai adubu ahum suba stage habide dengue hemorrhagic fever amade stage 4 dengue shock syndrome asidade hospital da ningthina treatment chathaba mathau tai hairiba stage asida karigumba ningthina ana lying chathahudrabade khudong thiba nangbi yai dengue lakshin ba haibase health department khaktana ngamgadaba nate laina ase Lakshin ba haiba sida miyam punna khutsamnaduna changsinba mathau tai hairiba ngakpigani yariba makai yum amade yumge akoibada kang macha pokfam oiriba aruba isingi tungfam thamloise punna thengna minarabade laina asidage ngakthokpa ngamgani haina mahakna makhataki March April swagi matam sida ko respected director na Ikoi Manipur ki jaga sing leiba medical college sing especially government ge har haigadra jenim samasung rims to private hospital mayam sing sisu egi dengue je or bed la ko ya bai mo ama leibna maram odina egi dengue gi bed khar especially reserve tawa thambiu haidina koina
dengue care corner unit haiduna order amadi dumaina koi memorandum amadi thokjehibani do hojikse treatment si home treatment huyum da laiga layang ba yabu stage then khare henjil agar hospital da laitaba yadaba stage ma khaidok jai haida maramdi koi dengue la narpagi pattern si mari thongna stage mari thongna lakpa yabu stage ma laiba stage 1 and 2 sina som yum da lairaga layang ba yaba stage 3 and 4 sidi koi specialized oiba chobo hospital la mingchalaga layang hoktradi kudongthi thokpa yai haiba porchi aina haijening ba haina aduna treatment ge part sidi akhang hai doctor singa khana beraga moi advice ki matungina chathari bani hanu kudong sagani na haijening